Bharat Sarkar ga koi kumna khanar matunda ahanba gi oina yumai thabi grabasing yum thaba hona ba koi deputy commissioner gi kuthangda paisa piragani. Bharat Sarkarna kumna khanar matunda megi tang ahum da yaukiba Kanglupki erangda mayum makai mai chakaba singi yum sawa hona gi ahanba tangkak oina deputy commissioner gi kuthangda sel piragani haina chief minister N Virendra fongdokre. Wafam masi ngasi CM secretary ta pangtokkiba Special Scheme for Education of Children at Relief Camp for Labor Card Holder haina mingtholba scheme amagi makhada labor card yentopagi thoram amada Chief Minister N Virendra fongdokibani. Chief Minister N Virendra makhatana fongdokibada sel asi amukta pulapiroi ahamba tangkaki oina lupa lakh ani piram matungda madugi progress yengaba matungda anira ofukal thokna miyamda sel adu yawangani haina mahan makhataki thoram adu Manipur lengaki minister ayamana sa yaduna pangthoki. Torbung area, Sunu area, atau nanti songi pendapatan area, yung sak tu bersih. Mayung hongjalan agak kau lagi bahu keren, hai ni lagi bahu di bersih tu ki, normal ki, suruh ke normal ni hingga bermaya tu kali tu, betul ki hai ki port, tapi agriculture department, horticulture department, industry department, atau expert singa thara ka, Michael Singh pada Naharun Singh khana nei ba gi thabak thawre maru marang khaba life academy natraga skill development gi makhal makhagi activities koi madu gi chacha ba hore angang sing isa sing school tamba ngarang nahane koi da review meeting da bu matam da tampak ki lamda ne koi 98% koi gi relief camp da laiba sing alag alag school sing da loila ya ming sal heavy koi da dietary education report pi singi area da Sorsalpur da Kanglupki ga da Tangkak ga da masing khara handradi adu valley gi area da ya 98% to 100% ming sal Bharat Sarkar ga koi kumna khanar matunda ahanba gi oina yumai thabi grabasing yum thaba hona ba koi deputy commissioner gi kuthangda paisa piragani ahanba phase paisa amuk to pulap tharoi ahanba gi rupa lakh ani guma piba second phase madu gi progress urka na lakh guma piba mai tar kan yum saba hona gi koi progress thabak ay amul loire